Film Forum Manipurna kayak hanna matungda amuk hanna tawtanaba haikhiba kaya lairabasu hanjin social media singda iramdam sigi film tawzariba singbu miyamda natai sadaba oina uhanbiriba amadi lamdam sigi hauna lonsatpu karemnariba mathong huktaba mayumgi ahal laman singna warak pidraba Manipur film ga mari leinaba thomi kharana zatharakliba lamsap kambagi thawong kaya ase Film Forum Manipurna sogatte makhoi kharase Film Forum Manipurna matungda film gi thomi amani haina lawroi loinana Film Forum Manipurna karigumba hiram amatada mari leinaroi masigi matungda tholakpa afafata khudimak masa masana pujagadabani haiba press release ama Film Forum gi maikaidagi thadorokli Hazik Manipur ase kanglup masengi irangda aduki matik chotharba amasung awaba phibam kaya mayuknaduna leire maru aina film tawzariba singi maraktasu Lan gi saithing asina awaba kaya nanglibani adubu Film Forum ga mari leinaba artist sing asina tawrakliba mawong asidi tasengna makhunai asibu singnabani haiba wafam sing maikai kaya dagi thamlakle wafam asiga mari leinana hairiba lamsat naidaba hanjan warning tharaba faw aki akhang leitraba film actress khara ase aina tingkraba lalawlov KCP gi maigai dagisu numit tarit ni gi manungda changjaraknaba warning tawkhre Masida Sangzaraktrabadi Afafata Tolapa Kudimak Masamasana Daita Pugadavani Haibu Wapam Singh Social Media Ki Kutangda Akanba Warning Torakli Mazu dum thao hayo hai Dalle part 2 ne sunda khanna Lighting yang kainom tawre ai hoi maningdagi light thanjalakpai ne hoi adu hapo yai Kaino ichal kaino bu Hi ma'am, ngarang akoina habadi hoi maning da moi badi am udra ko ngarang chamna live da isai sa live tawbodo mayam na yu ngawe ngausane khatle kaina khalli do koi noina ubuzu da te dubai da blindly judge tawganu ko chumna nungai bagi akoi masen akoi hong khatane lei do aduga isai sakpajida mayam na lan na uraga mi gi permission yaw da bida record toraga kamai hani ngairaga leibagi type tam tawdo mayam tawbigano Facebook se ai paijade wathi tawbigano Facebook da direct comment kaino da ai gi DM da oina tawbiro ko nungai taba kai haning ba khoning ba lei adu tawgada Facebook sida di yobirano haidi tasengna ai ga chabinai je ukil neba ko ai case palakani se wai de phagirate ai chabinai se ukil de aduna masara aigi video amata or aiga related oiba aigi account dagi thagat chagiba aiga relate oiba pot amata Facebook ta yawan bigano ai Facebook paisa de thagat ningba khodimak sigi platform se khada da thagat rio hainingba chainingba ngangningba appreciate tawningba any kind of judgment aingonda dum direct DM to biro ko ai kem ta leite I'll be happy to reply aduna atubi matamda video se babab thuna kakpiro natradi ai action lokhacharakani mayam lamdam sida leiriba ireicha ibungi pom mayam gi pukning chinsinjaraga ai wafam amatang sengdokchage ngarang se aina Instagram da thagi ba live se mayam na lana ubiraga ubom ju thoe Facebook ta viral chatle aina intentionally tawjagi banate imanabi gi privacy maintain tawdabida khanghau tabadagi aina soikhibadagi thokibane ai isagi mistake learn tawjare da soidana basu chection jarage mayam da ngakpiyo haina haijari with everything guy party I'm fine with everything people ana tarahin ganu hai Aira Kumain na ay sa hayan de kitang naman nila de kitang cham sa selepo ko Aja dulu mahimana ka taksilak pa Juice nung niko Aja dulu bin ay nga alay char Tuya higande से हम फंस जाइए है panther Kama de no Thank you nhưng thâu dấm amar dịch
comment udra bro. Ude aida ma ta ude nang na para khamata. Hajai se Mana hai nang na lo. Bimol sin hana sakta mani hai kai hai no. Sakta mani hai kai hai no. Masam ta ham. Hai na ba hai. Kun Ngau inggi. za balai dai ni. Bek sabi nga bitang bis da ngau za bilai. Live kya ham bise. Tina tia dai ni nang ba. Oh, ani shu bane na. Duni. Sigi music son, sigi sinjida nang ngau. I mean, no sinonime. Message han pira o sister Medha Subas Lauriam hai. Halake tar tharo. Sabira dung bahay ka no. Ay friendly sing ni ko nang se ay na ne nang block tong sara kani nang ay sara ati sabi nang adung ba wa kay gano ko Kay no. ganjang au bi Medha ganjang au bi Oh, sum ganjang au ma la hai ram ni mi che hai bane mi na lo na. Hai ja san. Kem kai bi de de. Ai ma hai bane mi. Rồi không Ang ngồi đi con. Cái 16 hay là 17 chẳng có đây là sẽ đây ra mà thời đại situation. Yang na say tratet ulit di 30 ka ngasi 2000 ka no ne ko to ni phang ko kaya sura Khi di mà tầm dây ta thời chẳng này bảo. Đi dây ta thời chuyện này. Tôi sẽ là sai bị ăn phá sao? Người này mi nào ngại hẹp vậy đằng sau anh. Ai sẽ với lôi ra mà tầm nên. Nó xài video này tôi vẫn đăng cho YouTube là mình ngọc Baby. cái điều gì tôi vừa nói chọn anh không tay rồi đi nhà sinh say ni kay din sa Mr. Gulay kay hai ge